ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯤꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯖ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯃꯆꯤꯜ ꯏꯄꯦ ꯄꯦꯔꯒ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯗ ꯁꯧꯔꯒ ꯐꯝꯂꯤ꯫ ꯃꯄꯥꯟꯗꯅ ꯃꯃꯥꯒ ꯃꯄꯥꯒ ꯀꯟꯅ ꯈꯠꯅꯔꯤ, ꯃꯧꯄꯥ ꯅꯨꯄꯥꯒ ꯃꯕꯣꯛꯀ ꯃꯄꯨꯒꯗꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯈꯠꯅꯔꯤꯕꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯐꯝꯂꯤ꯫ ꯃꯧꯄꯥ ꯅꯨꯄꯥꯅ "ꯕꯨꯋꯥ, ꯑꯕꯨꯋꯥ, ꯍꯣꯏ ꯏꯃꯥꯒ ꯄꯥꯕꯒꯅ ꯈꯠꯅꯔꯤꯕꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅꯒ ꯇꯥꯔꯗꯤ ꯍꯦꯛꯇ ꯐꯨꯗꯠꯅꯕꯣꯏꯒ ꯈꯜꯂꯝꯒꯅꯤ꯫ ꯑꯗꯨꯒ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯐꯨꯗꯤ ꯁꯨꯛꯐꯨ ꯐꯨꯅꯗꯕꯤꯗ ꯆꯤꯟꯅ ꯄꯪꯈꯠꯇ ꯈꯠꯅꯕꯅꯦꯕ꯫ ꯑꯩꯗꯤ ꯃꯔꯨꯞꯁꯤꯡꯒ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯂꯨꯁꯦꯒ ꯍꯥꯏꯔꯛꯄꯗ ꯆꯠꯇ꯭ꯔꯤꯕꯅꯤꯀꯣ, ꯏꯃꯥꯒ ꯄꯥꯕꯒ ꯐꯨꯅꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯌꯦꯡꯒꯦꯅ, ꯑꯗꯨꯒꯗꯤ ꯁꯨꯛꯐꯨ ꯐꯨꯅꯗꯕꯒꯤ ꯋꯥꯅꯤ꯫ ꯃꯕꯣꯛꯅ "ꯐꯨꯅꯔꯣꯏꯗ, ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯣꯡꯃꯇ ꯁꯨꯛꯐꯨ ꯐꯨꯅꯕ ꯎꯗꯦ꯫ ꯅꯣꯏ ꯅꯄꯨꯒ ꯑꯩꯒꯗꯤ ꯅꯃꯥꯒ ꯅꯄꯥꯒꯅ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯈꯪꯂꯛꯂꯕꯅꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯀꯩꯅꯣ ꯁꯤꯟꯅꯔꯕꯣꯏꯒ ꯈꯜꯂꯨꯔꯦ, ꯑꯗꯨꯒ ꯐꯃꯨꯡꯗ ꯐꯝꯂꯒꯅꯦ ꯈꯠꯅꯕ ꯑꯣꯏ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯂꯣꯏꯅ ꯈꯪꯅꯕꯒꯤꯅꯦ ꯌꯦꯡꯕ ꯀꯅꯥꯝꯇ ꯂꯥꯛꯅꯗ꯭ꯔꯤꯁꯦ꯫ ꯐꯨꯅꯕꯒ ꯑꯣꯏꯔꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅꯅꯦ ꯊꯣꯡꯒꯥꯜꯁꯦ ꯌꯣꯝꯂꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯕꯣ ꯄꯨꯄꯨ, ꯉꯥ ꯐꯥꯔꯨꯕꯅ ꯐꯗꯧ ꯃꯥꯜꯂꯤ꯫ ꯃꯃꯥꯅ "ꯀꯥꯏꯗꯅꯣ ꯅꯪꯅ ꯑꯃꯨꯛ ꯆꯠꯂꯤꯗꯣ?" "ꯉꯥ ꯐꯥꯔꯨꯒꯤ ꯃꯥ, ꯄꯥꯕꯒꯤ ꯃꯥ ꯈꯠꯅꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ." "ꯆꯠꯅꯤꯅ ꯆꯠꯂꯕꯗꯤ ꯉꯥ ꯐꯥꯗꯅꯗꯤ ꯍꯜꯂꯛꯀꯅꯨꯀꯣ." "ꯍꯥꯍꯥ, ꯉꯥ ꯄꯟꯕꯗ ꯈꯠꯅꯕꯁꯦ ꯑꯃꯨꯛ ꯀꯥꯎꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯗꯣ ꯃꯕꯣꯛ, ꯏꯆꯥꯒ ꯏꯃꯧꯒꯅ ꯉꯁꯥꯏꯗꯒꯤ ꯈꯠꯅꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯑꯩꯗꯤ ꯈꯪꯗꯦꯅꯦ." "ꯍꯦꯔꯥ ꯍꯅꯨꯕ ꯅꯪꯁꯨ, ꯑꯗꯨ ꯈꯪꯗꯗꯤ ꯉꯁꯥꯏꯈꯩ ꯀꯔꯤ ꯇꯥꯔꯤꯅꯣ? ꯑꯣ, ꯅꯁꯨ ꯅꯨꯄꯤ ꯊꯥꯖꯁꯦ ꯃꯆꯥ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯃꯧꯗꯁꯨ ꯅꯆꯥꯅꯨꯄꯥꯗꯁꯨ ꯀꯥꯏꯗꯩꯅꯣ ꯌꯥꯝ ꯍꯥꯏꯔꯛꯄ ꯃꯥꯜꯂꯤ꯫ ꯑꯗꯨꯗ ꯍꯦꯛ ꯃꯧꯅ ꯄꯥꯝꯕ ꯅꯨꯄꯥꯗꯨꯒ ꯅꯆꯥꯅꯨꯄꯥꯅ ꯄꯥꯝꯕ ꯅꯨꯄꯥꯗꯨ ꯑꯗꯨꯒ ꯃꯥꯟꯅꯗ꯭ꯔ ꯃꯥꯜꯂꯤ, ꯑꯗꯨꯒꯤ ꯈꯠꯅꯔꯤꯕ꯫ ꯑꯩꯅ ꯄꯥꯝꯕ ꯏꯃꯨꯡꯗ ꯏꯁꯨ ꯅꯨꯄꯤ ꯊꯥꯖꯁꯦ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯅ ꯃꯣꯏ ꯑꯅꯤꯅꯅꯦ ꯄꯪꯂꯤꯁꯨ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯂꯣꯏꯅ ꯍꯦꯛ ꯌꯥꯊꯣꯛꯂꯨꯔ ꯃꯥꯜꯂꯤꯅꯦ꯫ ꯑꯗꯨꯒꯤꯅꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯃꯣꯏꯅꯤꯅ ꯈꯠꯅꯔꯤꯁꯦ." "ꯏꯌꯥ, ꯏꯁꯨ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯪꯗꯕꯤꯗ ꯃꯣꯏ ꯑꯅꯤꯅ ꯍꯦꯛꯇ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯌꯥꯄꯣꯟꯇꯦꯗ ꯃꯕꯣꯛ꯫ ꯍꯩ, ꯅꯣꯏ ꯑꯅꯤꯒꯤ ꯈꯠꯅꯕꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯅꯣꯏ ꯑꯅꯤ ꯎꯕꯗ ꯀ꯭ꯋꯥꯛ ꯐꯥꯎꯕꯅꯦ ꯅꯥꯊꯩꯔꯒ ꯈꯣꯡꯗꯕꯤꯗ ꯄꯥꯏꯈ꯭ꯔꯦ." "ꯐꯖꯤ, ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯥꯗ ꯍꯥꯏꯌꯣ, ꯑꯩꯅ ꯑꯄꯥꯝꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯕ ꯃꯥꯅ ꯍꯦꯛ ꯌꯦꯜꯂꯛꯀꯅꯤ꯫ ꯑꯩꯗꯤꯅꯦ ꯑꯃꯨꯛꯁꯨ ꯈꯜꯂꯛꯑꯕꯅꯤꯀꯣ, ꯃꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯥꯔ ꯅꯠꯇ꯭ꯔꯒ ꯌꯦꯛꯅꯕ ꯃꯤꯔꯥꯅ꯫ ꯅꯪꯅ ꯈꯜꯂꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅꯅꯦ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯈꯜꯂꯤꯕꯅꯤ꯫ ꯑꯩꯗꯤ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯪꯁꯦ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯖꯥꯠꯂꯅꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯈꯟꯅꯤꯡꯉ ꯈꯟꯖꯧ, ꯅꯋꯥ ꯂꯧꯗꯦ ꯑꯩꯅ꯫ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯏꯆꯥ ꯊꯥꯖꯒꯤ ꯅꯨꯄꯥꯗꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯏꯌꯥ ꯅꯨꯄꯥ ꯉꯥꯟꯕꯒꯅꯦ ꯂꯨꯍꯣꯡꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯁꯤꯗ ꯋꯥ ꯂꯣꯏꯔꯕꯅꯤ." ꯍꯩꯃꯥ, ꯏꯌꯥ ꯅꯨꯄꯥꯒ ꯌꯧꯈ꯭ꯔꯦꯅꯦꯍꯦ꯫ ꯃꯣꯏ ꯑꯅꯤꯅ ꯐꯅꯌꯥꯝꯅ ꯏꯁꯧ ꯂꯥꯡꯂꯕꯁꯨ ꯏꯁꯨ ꯅꯨꯄꯤꯅ ꯄꯥꯝꯗ꯭ꯔꯕꯗꯤꯅꯦ ꯋꯥ ꯂꯣꯏꯔꯦ꯫ ꯅꯪꯒꯤ ꯉꯥꯟꯕ ꯅꯨꯄꯤ ꯃꯥꯟꯕꯗꯨꯔꯣ ꯍꯥ? ꯃꯗꯨꯗꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯊꯥꯖꯁꯦ ꯄꯤꯗꯣꯏꯕ? ꯃꯃꯥ, ꯅꯪ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯎ, ꯃꯤ ꯌꯦꯡꯕ ꯍꯩꯇꯕ ꯇꯧꯅꯨ, ꯅꯆꯥ ꯅꯨꯄꯤꯒꯤꯁꯨꯈꯔ ꯈꯜꯂꯨ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯈꯜꯂꯤꯕ ꯏꯌꯥ ꯅꯨꯄꯥꯗꯣ ꯃꯗꯨꯅ ꯅꯨꯄꯥꯁꯨ ꯊꯣꯛꯄ ꯃꯨꯗꯣꯟꯗꯣ ꯑꯣꯏꯅ ꯏꯆꯥꯁꯦ ꯂꯨꯍꯣꯡꯒꯗꯕꯅꯤ, ꯏꯆꯥ ꯊꯥꯖꯁꯦ." "ꯑꯃꯨꯛꯇꯕꯨ ꯄꯦꯟꯅ ꯅꯣꯛꯀꯦ꯫ ꯑꯃꯨꯕ ꯑꯊꯤꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯅꯨꯄꯥ ꯊꯣꯛꯄꯅꯦ ꯍꯥꯏꯕꯗꯤꯅꯦ ꯌꯥꯔꯣꯏ꯫ ꯃꯁꯛ ꯐꯖꯕ ꯀꯨꯆꯨ ꯉꯧꯕ ꯅꯨꯄꯥꯕꯨꯅ ꯅꯨꯄꯤ ꯃꯥꯜꯂꯤ, ꯁꯣꯜꯂꯤ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯣꯏ ꯑꯅꯤꯁꯤꯗꯤ? ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯃꯣꯏ ꯑꯅꯤꯁꯦ꯫ ꯑꯩꯗꯤ ꯏꯁꯨ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯂꯨꯒꯦ." "ꯑꯩꯁꯨ ꯂꯥꯛꯀꯦꯍꯦ ꯑꯗꯨꯗꯤ." ꯃꯣꯏ ꯃꯄꯥ ꯄꯥꯕꯒ ꯏꯃꯥꯒꯁꯨ ꯆꯪꯈ꯭ꯔꯦ, ꯃꯤꯁꯨ ꯀꯅꯥꯝꯇ ꯎꯗꯦ꯫ ꯑꯗꯨꯅ ꯈꯠꯅꯕꯁꯤ ꯇꯣꯛꯑꯁꯤ, ꯍꯣꯔꯦꯟ ꯃꯤ ꯈꯔ ꯂꯩꯔꯒꯅꯦ ꯑꯃꯨꯛ ꯈꯠꯅꯔꯁꯤ, ꯅꯠꯇꯦ ꯏꯕꯥꯅꯤ ꯀꯅꯥꯅ ꯉꯝꯃꯤꯗꯣ ꯈꯪꯂꯔꯣꯏ꯫ "ꯑꯗꯨꯅ ꯐꯔꯗ꯭ꯔ ꯃꯃꯥ? ꯍꯣꯏꯗ, ꯑꯩꯁꯨ ꯈꯅꯥꯎ ꯀꯪꯉꯦ, ꯏꯁꯤꯡ ꯈꯤꯇ ꯊꯛꯎꯒꯦ꯫ ꯑꯗꯣ ꯃꯃꯥ, ꯀꯩꯊꯦꯜ ꯆꯠꯂꯨꯁꯤꯔꯥ? ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯨꯁꯤ." "ꯍꯣꯏ." ꯃꯣꯏ ꯃꯄꯥ ꯃꯄꯨꯒ ꯃꯕꯣꯛꯀꯗꯨ ꯃꯁꯨ ꯅꯨꯄꯤ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯁꯨ ꯅꯨꯄꯤ ꯊꯥꯖ ꯂꯩꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯄꯨꯒ ꯃꯕꯣꯛꯀꯅ ꯊꯦꯝꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯉꯥꯟꯕꯒ ꯃꯨꯗꯣꯟꯒꯗꯨ ꯁꯨꯛꯄꯥꯝ ꯄꯥꯝꯂꯝꯗꯦ꯫ ꯃꯄꯨꯅ "ꯏꯁꯨꯅ ꯄꯥꯝꯗꯗꯤ ꯋꯥ ꯂꯣꯏꯔꯦ. ꯅꯃꯥꯒ ꯅꯄꯥꯒꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯄꯨꯄꯨ ꯂꯩꯔꯤ, ꯑꯗꯨꯅ ꯏꯁꯨ ꯅꯪ ꯀꯞꯀꯅꯨꯀꯣ. ꯅꯄꯨꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤꯅꯦ. ꯁꯦ ꯍꯧꯒꯠꯂꯨ,
ꯑꯕꯣꯛꯀꯅꯦ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯂꯨꯁꯤ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯔꯒꯅꯦ ꯋꯥꯈꯜ ꯐꯠꯇꯕ ꯖꯥꯠ ꯁꯨꯝ ꯈꯜꯂꯛꯅꯕꯅꯤ ꯑꯩꯁꯨ ꯂꯥꯛꯀꯦꯅꯦ ꯃꯕꯣꯛ ꯂꯥꯛꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯟꯅꯨꯔꯕꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯒ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯂꯩ ꯃꯃꯥꯏꯁꯦ ꯏꯀꯥꯏꯕꯒ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯌꯥꯔꯦ ꯍꯅꯨꯕꯤ ꯏꯟꯗ꯭ꯔꯕꯁꯨ ꯏꯟꯅꯔꯛꯇꯦꯅ ꯍꯦꯛꯇ ꯏꯁꯧ ꯂꯥꯡꯉꯛꯀꯅꯤ ꯅꯣꯏ ꯅꯨꯄꯤꯒꯤ ꯇꯥꯠ ꯑꯩꯅꯅꯦ ꯌꯥꯝ ꯐꯖꯅ ꯈꯪꯕꯖꯥꯠꯅꯤ ꯑꯗꯨꯒꯅꯦ ꯋꯥ ꯑꯃꯅ ꯅꯪ ꯑꯩꯅ ꯍꯤꯡꯒꯦꯅ ꯍꯤꯡꯂꯕꯗ ꯆꯍꯤ ꯈꯔ ꯍꯦꯛ ꯃꯉꯥꯏ ꯑꯗꯨꯅ ꯍꯤꯡꯃꯤꯟꯅꯔꯤꯉꯩ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝ ꯈꯔꯁꯤꯗꯗꯤꯅꯦ ꯄꯥꯈꯪ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯅꯨꯡꯁꯤꯅꯕꯗꯣ ꯑꯗꯨꯒꯨꯝꯅ ꯅꯨꯡꯁꯤꯅꯔꯒꯅꯦ ꯁꯤꯔꯁꯨ ꯁꯤꯈꯤꯁꯤꯀꯣ 이수 누피 야우리 가이시야 까임딱 ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯕꯣ ꯄꯨꯄꯨ ꯑꯩꯁꯨꯅꯦ ꯑꯕꯣꯛ ꯄꯨꯄꯨꯗꯧꯅ ꯅꯨꯡꯁꯤꯅꯕꯁꯦ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞꯇ ꯐꯥꯎꯕ ꯄꯥꯝꯃꯤ ꯄꯥꯝꯕꯨ ꯄꯥꯝꯂꯕꯗꯤꯅꯦ ꯏꯁꯨꯅ ꯅꯤꯡꯖꯔꯤꯕꯗꯣ ꯐꯪꯕ ꯑꯣꯏꯌꯨ ꯅꯄꯨꯒꯨꯝꯕ ꯅꯨꯄꯥꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯐꯪꯒꯗ꯭ꯔꯣ ꯑꯩꯁꯦ ꯑꯃꯨꯛ ꯊꯥꯒꯠꯂꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯂꯩꯌꯦꯕꯣ ꯃꯃꯤꯡꯅ ꯊꯥꯕꯜ ꯀꯧꯏ ꯀꯔꯤꯕ ꯏꯁꯨ ꯅꯨꯄꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥ ꯃꯃꯥ ꯃꯄꯥꯒꯗꯤ ꯈꯪꯕꯔꯣ ꯍꯥꯟꯅ ꯑꯕꯣꯛꯀ ꯄꯨꯄꯨꯒꯗ ꯍꯥꯏꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯅꯪꯕꯣ ꯊꯥꯕꯜ ꯍꯥꯏꯕ ꯑꯗꯨꯗꯤ ꯊꯥꯖ ꯊꯥꯕꯜ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯅꯕ ꯂꯩꯔꯝꯃꯤꯗ ꯑꯗꯨ ꯏꯁꯨ ꯅꯨꯄꯤ ꯀꯥꯏꯗꯒꯤꯅꯣ ꯀꯅꯥꯅꯣ ꯅꯠꯇꯦ ꯅꯣꯏ ꯑꯅꯤꯕꯨ ꯈꯪꯅꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦꯅꯦ ꯄꯨꯄꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯁꯦ ꯆꯍꯤ 2ꯃꯨꯛ ꯁꯨꯔꯦ ꯑꯩꯅ ꯁꯨꯛꯌꯥ ꯌꯥꯕꯤꯗꯕ ꯃꯥꯒꯤ ꯂꯝꯗꯣ ꯃꯈꯥꯔꯣꯝꯗꯅꯦꯕ ꯂꯝ ꯃꯃꯤꯡꯗꯨꯕꯨ ꯄꯨꯟꯁꯤꯕ ꯈꯨꯜ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯨꯟꯁꯤꯕ ꯈꯨꯜꯗꯤ ꯑꯩꯒ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯌꯥꯝꯅ ꯂꯩꯕꯅꯤꯅꯦ ꯁꯣꯏꯗꯅ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯣꯏꯔꯝꯕ ꯌꯥꯔꯤ ꯄꯣꯠꯅꯤ ꯑꯗꯣ ꯏꯁꯨꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯒ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯃꯤꯡ ꯄꯜꯂꯛꯏꯗꯤ ꯄꯨꯄꯨ ꯑꯩꯗꯣ ꯃꯥꯁꯤ ꯌꯥꯗꯤ ꯌꯥꯅꯤꯡꯉꯦꯕ ꯃꯤꯁꯨ ꯐꯕꯅꯤꯅ ꯑꯗꯨꯗ ꯅꯨꯡꯁꯤꯅꯕꯁꯤ ꯀꯤꯕꯒꯤ ꯁꯨꯡꯌꯥ ꯌꯥꯕꯤꯗꯕ ꯑꯩꯅ ꯀꯔꯤꯒꯤ ꯀꯤꯔꯤꯅꯣꯅꯦ ꯏꯁꯨꯕꯣ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯛꯄꯁꯤꯗꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯏꯁꯨꯅ ꯀꯤ ꯍꯥꯏꯔꯤꯕꯕꯨ ꯀꯔꯤꯒꯤꯅꯣ ꯁꯤꯗꯤ ꯈꯨꯠꯇ ꯊꯥꯡ ꯄꯥꯏꯔꯒ ꯂꯥꯟ ꯆꯠꯄꯁꯨ ꯅꯠꯇꯅ ꯑꯕꯣ ꯑꯩꯒꯤ ꯇꯥꯈꯩꯅ ꯍꯥꯏꯔꯤꯅꯤ ꯅꯨꯡꯁꯤꯕꯁꯦ ꯂꯥꯟ ꯆꯠꯄꯗꯒꯤ ꯍꯦꯟꯅ ꯑꯀꯤꯕ ꯇꯝꯊꯤꯕ ꯑꯃꯅꯦꯅ ꯇꯨꯝꯕ ꯆꯥꯕꯁꯨ ꯈꯪꯗꯦꯌꯦ ꯄꯪꯍꯥꯗ ꯍꯔꯥꯎꯏ ꯑꯃꯨꯛꯁꯨ ꯄꯪꯄꯥꯗ ꯄꯥꯈꯠꯂꯤ ꯃꯤꯠꯇꯀꯥꯁꯦ ꯅꯨꯡꯁꯤꯕ ꯃꯤꯗꯣ ꯄꯪꯎꯗ ꯎ ꯂꯩ ꯑꯗꯨꯅ ꯀꯤꯔꯤꯅꯤ ꯃꯕꯣꯛꯀ ꯃꯄꯨꯒ ꯃꯣꯏꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯌꯧꯔꯛꯄꯗ ꯊꯥꯖꯅ ꯍꯥꯏꯔꯤꯕ ꯄꯥꯈꯪ ꯊꯥꯕꯜꯗꯨ ꯊꯥꯖꯒꯤ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯖ ꯏꯍꯨꯜꯒ ꯗꯤꯡ ꯗꯤꯡ ꯆꯣꯡꯂꯒ ꯃꯕꯣꯛꯀꯤ ꯈꯨꯠꯇ ꯀꯟꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯏꯁꯨ ꯅꯨꯄꯤꯌꯥ ꯅꯪꯅ ꯑꯕꯣꯛꯀꯤ ꯈꯨꯠꯇ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯁꯤꯕꯣ ꯑꯕꯣꯛ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯥ ꯊꯥꯕꯜꯗꯨ ꯂꯥꯛꯏ ꯌꯨꯝꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥ ꯀꯔꯤꯕ ꯀꯗꯥꯏ ꯃꯁꯛꯄꯨ ꯑꯃꯨꯛꯇ ꯌꯦꯡꯍꯧꯒꯦꯅꯦ ꯃꯥꯗꯤ ꯀꯩꯗꯧ ꯂꯥꯛꯏꯕ ꯍꯅꯨꯕ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯃꯟꯗꯦ ꯍꯩ ꯑꯥꯗ ꯃꯣꯏꯅꯤ ꯂꯥꯛꯏꯁꯦ ꯑꯁꯤꯗ ꯈꯔ ꯋꯥꯡꯕꯁꯤꯅꯤ ꯊꯥꯕꯜ ꯍꯥꯏꯗꯣꯕꯣ ꯑꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯄꯗꯨꯅꯤꯅꯦ ꯏꯍꯦ ꯅꯄꯨꯅꯁꯨ ꯅꯣꯡꯃ ꯑꯩꯈꯣꯏ ꯀꯣꯟꯊꯣꯡꯗ ꯂꯩꯔꯝꯗꯅ ꯁꯟ ꯇꯥꯟꯕꯗꯧꯅ ꯇꯥꯟꯈꯤꯕꯅꯤꯅꯦ ꯑꯁꯦꯡꯕꯒꯤꯔꯣ ꯑꯕꯣ ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯏꯁꯨ ꯊꯥꯖꯒꯤ ꯊꯥꯕꯜꯅꯦꯗꯤ ꯅꯄꯨꯒꯩꯒꯗꯤ ꯈꯪꯗꯕꯅꯤꯅꯦ ꯂꯝ ꯍꯦꯟꯕ ꯉꯧꯁꯤꯟꯅꯕ ꯃꯤ ꯑꯣꯏꯔꯕꯣꯏꯅꯤꯡꯗꯅ ꯇꯥꯜꯂꯨꯔꯤꯕꯅꯤꯅꯦ ꯂꯝ ꯍꯦꯟꯗꯕꯅꯤ ꯌꯥꯝꯅ ꯐꯕꯅꯤ ꯃꯃꯥꯏꯕꯨꯗꯤ ꯈꯔ ꯀꯟꯕꯅꯤ ꯑꯩꯅ ꯐꯅ ꯊꯦꯡꯅꯖꯩꯔꯁꯨ ꯑꯗꯨꯝ ꯅꯣꯛꯂꯒ ꯂꯩꯕꯅꯤ ꯃꯃꯥꯏ ꯀꯜꯂꯤꯗꯣ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯣꯏꯅ ꯃꯥꯒ ꯅꯄꯥꯒꯁꯤꯅ ꯀꯩꯊꯦꯜ ꯆꯠꯂꯨꯔꯤꯕꯔꯥ ꯉꯥ ꯑꯆꯧꯕ ꯌꯥꯜꯂꯒ ꯂꯥꯛꯏꯁꯤꯅ ꯅꯄꯥꯒꯅ ꯃꯥꯒꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯕ ꯄꯥꯝꯕꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ ꯑꯇꯩ ꯂꯥꯏꯔꯤ ꯏꯁꯨ ꯅꯨꯄꯤ ꯅꯪꯒꯤ ꯊꯥꯕꯜꯁꯤꯕꯨ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯕ꯭ꯔꯣ ꯁꯥꯟꯅꯔꯣꯏꯍꯦ ꯌꯨꯝꯗ ꯆꯪꯉꯁꯤ ꯁꯦꯡꯂꯕ꯭ꯔꯥꯅꯤ ꯏꯁꯨ ꯅꯨꯄꯤ ꯁꯦꯡꯉꯤ ꯃꯤ ꯄꯨꯄꯨ ꯊꯥꯕꯜꯅ ꯃꯄꯨꯒ ꯃꯕꯣꯛꯀꯁꯤꯅ ꯃꯁꯨ ꯅꯨꯄꯤ ꯀꯣꯏꯁꯦꯟ ꯁꯦꯟꯅꯩꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯁꯦꯟꯅ ꯂꯩꯔꯗꯤ ꯃꯁꯨ ꯅꯨꯄꯤꯁꯦ ꯑꯩ ꯂꯧꯕ ꯐꯪꯉꯔꯣꯏꯃꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯜꯂꯁꯤꯔꯣ ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯥꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯗꯨꯒ ꯊꯥꯖꯅꯁꯨ ꯅꯪꯁꯦ ꯁꯨꯛꯄꯥꯝ ꯄꯥꯝꯂꯛꯀꯗꯕꯁꯨ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯄꯥꯝꯒꯦꯔꯥ ꯄꯥꯝꯃꯣꯏꯔꯥ ꯍꯟꯕ ꯌꯥꯗ꯭ꯔꯤ ꯃꯝꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯒꯤꯗꯤ ꯊꯥꯖꯁꯤ ꯌꯦꯡꯈꯤꯗꯣꯏꯅꯤ ꯊꯥꯖꯒꯤ ꯃꯄꯥꯅ ꯀꯅꯥꯅ ꯃꯣꯏ ꯑꯅꯤꯁꯤꯕꯣ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯑꯗꯨꯝ ꯌꯦꯡꯗꯅ ꯂꯩꯔꯤꯁꯤꯕꯣ ꯃꯣꯏꯅ ꯌꯦꯡꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯗꯣꯏꯅꯣ ꯏꯆꯥꯅꯨꯄꯤꯗꯤ ꯏꯌꯥꯅꯨꯄꯥ ꯉꯥꯟꯕꯒ ꯂꯨꯍꯣꯡꯒꯗꯧꯔꯕꯁꯤꯕꯣ ꯃꯃꯥ ꯅꯪꯒꯤ ꯉꯥꯟꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯀꯅꯨ ꯑꯩꯅꯅꯦ ꯑꯩꯒꯤ ꯃꯔꯨꯞꯇꯅꯦ ꯃꯆꯥꯅꯨꯄꯥ ꯃꯨꯗꯣꯟꯒ ꯂꯨꯍꯣꯡꯅꯕꯅ ꯌꯥꯅꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯉꯥꯟꯕꯕ꯭ꯔꯥ ꯅꯨꯄꯤ ꯃꯥꯟꯕꯗꯣ ꯃꯗꯨ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯌꯥꯔꯣꯏꯅ
Ngasinya soidani ibani khainani ko. Thabal kana no mukhana khalaisina. Sidi inebo kai kubo kanini. Mamana baduna. Nanebo kana kubo kasidi kai nga so nya laga kana zakrisina. Nga laibada sel hensin kibagi kanari boramani. Adu maro. Ai thaza si sangkhri. Ngasisu wam dai phangdana yum dan dorabani. Mamang dai ba ya ba hara phawba suya yartaba nupi sibo huji kari wa hi ai. Adu saro halasilo. Ngai khoi thunga ho bina rukisi. Thabal ga mamana badugana thazagi matung inaduna chatlammi. Mamaga mapagadi khana duna adum chatkri. Thazasu thabalbu asum nungsirakpana tung hallalaga tumini yenglei. Thazagi mataudu mabuga mabokana su uri. Asumna numit khudingi thabalna thazabu yengzaba dum laklammi. Thazasu hausikti thabalna nomaga laktaba numitadi lepham safam khangdaba haibdu taurammi. Somdana mamaga mapagadu angam tanabada nganbaga mudongadu kaurammi. Aduga masanapi thazaga khangnahanduna masanapi na pamba nupaduda luhongba haina mamaga mapagadu yannarammi. Aduna ahanbada mapana mudondu kaurammi. Mudonsu lekai madomsa amaga thazagi yumda haira nga tekpa yaiba yauna mayama pudun laklammi. Mapana iyanu pala ba malhe. Iyanu pasidi mapa aigina luna tinarakpa marup mutingabu yamna manarine. Yengune wangbadagi mubadagi imai khongbiga sina sawriba mapada mapaniko. Taina mapa mutinga singda singchanba chatpada mutingi khongbiduna aigi singthananaba urudo kauraga phukpibado ningsingaida. Madom saduna nakuboksidi nangai du leiramene. Hai adugane nangi hainabido tawrakanuko phanoidunasu khang luhongdriba phawbudi luhongba loiraga nangna pamliba ganjado pena thakso hausikti yadriko. Idomsa luhongdoisi karam kandai idi ganja thaktradi hingba ngamloini. Tumina layu he. Hai modhon nakubokta khurumuni nangbo. Khurumjari kubo. Yareni hek upsilebi. Aini hek pama taksi kasi bebar lebi iyado hek oida. Lau chaka sargan ki kadabaniko. Ibema hekta sanglaksiko. Sidi hekta pam hangoigano. Modhon purakliba posaido piyuni nangbo. Ikubo sise amukta lausinbiyuba. Karino sina khongjaw sisu uthokna sawkreda. Ikubo ganja ngaktani. Ha kariba. Masiga ngang sidiba mahagi phagi ju gai tawbagi hainabisia hauzik huktokte mase. Thazana sanaba heira kharaga nga atekpa ayaiba kharagani masi ngang sidiba. Aidi ganja ngaktan harakududa pakhatlurene. Yai phagi haibase aidi yam pami. Hayeng isa nupibu phagi tawduna nokhanba ngamnanaba. Ado noini ngak phamlam aina moi mamada chai singdorebrana amuk tangukige. Adugane isa nupisu kauthorake kainu mudo nangna toributuba nangne wata ganglakanuko aiga wari dum sanage. Maboka mapugana thazabu mudongi manakta puthoraklami. Thazagi phazabu ubada mudon ungaw ngawkhiduna. Dumcha madi masak yam baziye. Maga luhongdoradi aidi ganjada nate ima ipa ichina saganete punamak punsigi thadoke. Dumcha nang phawba mawa lawrugi aidi mawa lawrugi singba. Oh ai yaraga khara phagadra haina itaiga isegana chalu zona tharaklaga sidi puklo hek loye to. Mapuna isunupe lao kada musangasi. Mabokna noi phamoko adom. Mudona kaigini dumsa moina phonggi toramaga amuk sangkride. Uwa thazase nang ubada ikaire ado ibani su yumdanbana pharani lao yumda chalasi. Nupini kaigan basidi bako. Ado idomsa ikubongna chak charaga lo haidudi. Chak sakisi aidi chak sakini. Luhongla matungdo oinane nangi sakto pena sarauta mudo. Lao yumdalasi. Ngana halikai ibani gi oinane phadawribani. Adudi domsa ai ikuboka inempokada amuda khurum lukiki. Lerum ko idomsa ai amu hundomaga sakhileramne. Hai mudon ngai khone he khurum dramsu dum halasine. Ikubokti udeni adudi inempokti hekta khurum lage. Nempo naya na pana saang na khurumzari he. Hai yare ne he
iya haiba ironaba alu kasia loina kawrene nebo ikubokti karomda leikrage injang manam sidi hauni he manungda changkhini bungo masin ban kasia as imoi muradana aidi yam haina khidreda inembo ganja thakpaini chinbal muri sidi kadomda manung ari sibu o ada phaklungna kharisi oitare moisu ganja pambiga hoine moisiso aidi ikai bana loiredana tawri sidi ganja thakmanna makoksia amuk sairabane mimasia thajagi mamana kaino man tawri sidi moi mapana manung changkhibasibu thiraga masigi sono subu nupasibu haima changkhreni he fareda mahadi masanupina pamlaroido pasimade aduna aigi dagi masanupa nganbada luhongmase adum hongba tabani ne haima moi mapasi kana lauri ne ikubuki manakta khurum sanglubasidi naptiye asumna modondo madom sana themduna yumda pukre moi hek sakhibaga mapuga mabokana thajagi mapada saibada loire mamadi somda haraubana loire aduga nongnini leiraga mamagi matagi masanupa nganba amuk kaurami nganbasu mane amaga ahawathum mayam amu pudrun lai yanupa na sananaba nga thongmagi ironbagasu loiramina yanupa lakpo oina thongalda ngairurage natradi moi mapana muk tankhini imagi thaja lao thongalda leirusi moi yorani ye lao mapuna isu nupidi ekhoi gi nakta sum leisani ngai ge imo dum ngairusu hoi basi ado thaja keraga phasana layuko lakpu la malene mapana khoidogsi sokingkhredako moi mamana pama nupada namda hek long kidorabako adubudi khagni thum tap taka yapchilaga pizaraga thadokigeba nganbana ine teina di he ima hoi ine hoina adum unaraga thuna luhongna bisinbadum yarabdubo hai yada baini la ise aduga luhongdringaida nupi siga nanga unaraga pami pamde haibadu masu khanghaubana phatro ine pamdabagidi ai hojik nupi ibdaga luhongu pamdeda aina hojik yamna pamlibase imanabasiga pulaga thakpi sabi langbisini aina khwaidi pamisi ngasisu imanabana nganu jasi yu lorona aingon hayoribani aduna horen sidagi hek hankibaga kabi khunjaudagi yu tap takhi lawraga hankidoini tutu nangi waduni nama hoina yam saurisi hai madu yade aidine napada haidokadabadinko aigi babu kayam phabai paoidana machaina tawba thabakta thingdoinoine pana phatabai natro aina ngasi yurai sudana ngausinaribase masasu nusi masa khangdaba misadan hena luna nupnana wai padubu mabai paro yare to mine taragane kainom khankrani nane pokti thokpu thole to lao aidi ngana lakadra hairaga thengbu thengle ibungo nganba ikai ganu hekte sanglo ikai dida nane poksia khurumuni henganba ne ai haina dida yare da khurum trasu aidi yana dongdong ngangbase pamjakhre aidi hoi aikhoi nganbase mabukta wa tham haitabani dongdong hekta nganganbani aduni nupasidi nupi dongna mabukta wa thambado imadi pamde ado sidang hek phamuko ai isa nupi do kauthorake hoi nganba nang wangang lakanko iniga wari tum sage khara tuna saro dudi ai yulo kidoidina tenkhini ba nganba nangne yu thakpado haujikpudi thaklabasu luhongba numit thagidi thakpa yatreko adugini aikhoina nang luhongnaba kanna hotnarise mamana macha nupi thajadu kauthorei maboka mapugasu mapasu yauna punna tholaktuna phammi nganbasu thaja hek ubada pungau ngau kirami thajai simaro aiga luhongdori nupi do phache made mani ne isaga luhongdori ba thaja haido asini thajagi mamana imagi thaja sida phamlu launi nangwa mapana aduda kai legi sida dum phamsani nganbana ne ima pami ai luhongba yare mapuga mabokana kaya dara si yaudri wa ngang ne taksi ga si yaudi mamai sina yumai xeladana thajagi mamana ihana dong ngangan basina ba nupada na pani thajana pupua abwa masigi nupase ayam haina di magi mi ingna yengse kaino ngarak pina ngala amdaiga chapmanai mi mamit sida maitana sabdu
ꯅꯝꯃꯣꯟ ꯇꯧꯔꯤꯅꯤ ꯏꯁꯨ ꯅꯨꯄꯥꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯅꯦꯅ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯂꯤ ꯃꯔꯝ ꯃꯣꯛꯈ꯭ꯔꯕ ꯏꯆꯥꯅꯤ ꯃꯥꯒꯤꯕꯨ ꯗꯣꯡ ꯈꯔ ꯉꯥꯡꯒꯜꯂꯦ ꯃꯅꯨꯡꯗꯗꯤ ꯏꯀꯥꯏꯕ ꯊꯤꯈ꯭ꯔꯕ ꯏꯆꯥꯅꯤꯗ ꯍꯣꯏꯅꯦ ꯃꯅꯨꯡꯗꯗꯤ ꯏꯀꯥꯏꯕ ꯌꯥꯝ ꯊꯤꯕ ꯃꯥꯜꯂꯤꯅꯦ ꯉꯥꯟꯕꯅ ꯅꯦ ꯌꯨꯝꯗꯅꯕ ꯇꯧꯁꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯣ ꯏꯃꯥ ꯍꯣꯏ ꯏꯅꯦ ꯍꯣꯏ ꯑꯃꯨꯛ ꯂꯥꯛꯂꯒ ꯂꯦꯞꯅꯔꯣ ꯑꯩ ꯏꯃꯥꯟꯅꯕꯁꯤꯡꯅ ꯌꯨ ꯄꯨꯔꯛꯄ ꯉꯥꯏ ꯂꯩꯔꯝꯃꯅꯦꯃꯤ ꯊꯨꯃꯤ ꯂꯩꯌꯨꯅꯦꯍꯦ ꯅꯪꯕꯣ ꯁꯤ ꯃꯄꯥꯅ ꯀꯔꯤ ꯌꯨ ꯍꯥꯏꯕ ꯌꯨ ꯂꯧꯈꯤꯅꯦꯕ ꯀꯩꯅꯣꯅꯤ ꯑꯍꯜꯒꯤ ꯇꯄꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯒꯤꯁꯦ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅ ꯊꯛꯅꯕꯅꯤ ꯑꯗꯣ ꯏꯀꯨꯕꯣ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯗꯩꯗꯤ ꯑꯩ ꯌꯨ ꯊꯛꯂꯔꯣꯏꯗ ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯌꯨꯝ ꯐꯪꯂꯒꯕꯨ ꯑꯩꯅ ꯌꯨꯃꯨꯛ ꯊꯛꯂꯒ ꯂꯩꯈꯤꯗ꯭ꯔꯣ ꯃꯄꯨꯅ ꯍꯩ ꯏꯁꯨ ꯅꯨꯄꯤ ꯂꯥꯛꯑꯣ ꯍꯧꯒꯠꯂꯣ ꯄꯨꯄꯨꯒꯤ ꯀꯥꯗ ꯆꯪꯉꯁꯤ ꯑꯗꯨꯒꯅꯦ ꯅꯣꯏꯁꯨ ꯆꯠꯂꯣ ꯏꯕꯦꯝꯃ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯔꯨꯔꯣ ꯁꯛꯇ ꯑꯁꯤꯒ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕꯁꯤꯗꯤ ꯂꯝꯆꯠ ꯕꯦꯕꯥꯔꯅ ꯃꯔꯣꯜ ꯑꯃ ꯌꯥꯎꯗ꯭ꯔꯤꯕ ꯐꯤꯕꯝꯅꯤꯅ ꯁꯦꯒ꯭ꯔꯥꯛꯁꯤ ꯁꯨꯛ ꯄꯦꯔꯒ ꯃꯕꯨꯛ ꯀꯪꯂꯤꯔꯒ ꯉꯥꯟꯕꯅ ꯏꯅꯦ ꯑꯍꯜꯁꯤꯅ ꯍꯥꯏꯁꯤ ꯑꯩꯉꯣꯟꯗꯔꯣ ꯃꯕꯣꯛꯅ ꯅꯣꯏꯅ ꯃꯥꯒꯅ ꯄꯥꯒꯅ ꯈꯟꯖꯔꯤꯕ ꯃꯤꯁꯤꯡꯁꯤꯗꯤ ꯑꯃꯅ ꯒꯟꯖꯥꯗ ꯂꯩꯁꯨꯕ ꯌꯨꯗ ꯂꯩꯁꯨꯕ ꯃꯀꯣꯛ ꯄꯦꯔꯥ ꯂꯩꯕ ꯃꯤ ꯉꯥꯛꯇ ꯖꯨꯠ ꯆꯥꯕ ꯑꯝꯇ ꯍꯦꯛ ꯌꯥꯎꯗꯦꯅꯦ ꯃꯅꯦꯗꯨꯅ ꯑꯩꯗꯤ ꯎꯊꯣꯛꯅꯤ ꯀꯥꯏꯖꯈ꯭ꯔꯦꯗ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯉꯝꯃꯗꯤ ꯑꯩ ꯂꯥꯛꯆꯔꯝꯃꯣꯏꯗꯕꯅꯤ ꯉꯥꯟꯕ ꯍꯧꯒꯠꯂꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯣꯏꯅꯦ ꯑꯩꯁꯨ ꯊꯦꯡꯉꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯩ ꯉꯥꯏꯔ ꯂꯩꯔꯝꯃꯗꯧꯅꯤ ꯑꯗꯣ ꯑꯩꯒꯤ ꯊꯥꯖꯗꯣ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯃꯨꯛꯇꯪꯒ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯀꯣꯛ ꯂꯥꯛꯑꯣꯍꯦ ꯃꯄꯥꯅ ꯆꯠꯂꯔꯣꯏ ꯏꯕꯨꯡꯉꯣ ꯀꯨꯏꯁꯤꯜꯂꯛꯂꯕꯗꯤ ꯅꯃꯤꯠꯇꯨ ꯀꯣꯜꯂꯛꯑꯅꯤ ꯃꯁꯤ ꯏꯇꯥꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯁꯨꯝ ꯅꯨꯡꯁꯤꯔꯛꯇ꯭ꯔꯦꯗ ꯃꯣꯏ ꯃꯄꯥ ꯏꯕꯥꯅꯤꯅ ꯏꯆꯥꯅꯨꯄꯤ ꯊꯥꯖꯒꯤꯅꯦꯅ ꯇꯧꯔꯤꯕꯁꯦ ꯑꯐꯕꯗꯤ ꯅꯠꯇꯦꯀꯣ ꯏꯆꯥꯁꯦ ꯃꯤꯉꯣꯟꯗ ꯄꯥꯝꯕ꯭ꯔꯥ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯌꯣꯟꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ ꯑꯩꯅꯦ ꯏꯁꯥ ꯏꯊꯟꯇ ꯁꯨꯝ ꯏꯀꯥꯏꯖꯔꯛꯂꯦ ꯑꯩꯁꯨꯅꯤꯅꯦ ꯃꯃꯥ ꯃꯤꯒꯤ ꯃꯆꯥꯒꯁꯦ ꯌꯨꯝꯗꯒ ꯀꯧꯔꯤꯕꯁꯤ ꯃꯇꯥꯡ ꯆꯥꯗꯕ ꯌꯥꯝꯅ ꯐꯖꯗꯕ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯧꯖꯤꯛꯇ ꯈꯜꯂꯛꯏ ꯏꯆꯥꯕꯨ ꯀꯔꯤꯁꯨꯝ ꯑꯃ ꯂꯩꯇꯕꯗꯧꯅ ꯃꯁꯤ ꯄꯨꯝꯕꯁꯦ ꯏꯕꯥꯅꯤꯅ ꯑꯉꯝ ꯇꯥꯟꯅꯕꯗꯒꯤ ꯁꯣꯏꯔꯤꯕ ꯉꯥꯛꯇꯅꯤ ꯃꯥꯅꯤ ꯃꯣꯏ ꯃꯄꯥꯅ ꯑꯩꯉꯣꯟꯗ ꯑꯉꯝ ꯇꯥꯟꯅꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯃꯣꯏ ꯃꯄꯥꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯝꯂꯕꯗꯤ ꯃꯁꯤ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯀꯔꯤꯕ ꯃꯃꯥ ꯑꯔꯣꯏꯕꯗ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯩꯅꯔꯤꯅꯦꯕꯁꯦ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯕꯣꯛꯅ ꯅꯣꯏ ꯑꯅꯤꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯍꯥ ꯅꯣꯏ ꯑꯅꯤ ꯀꯗꯥꯏꯗ ꯆꯠꯀꯦꯒ ꯆꯠꯈ꯭ꯔꯣꯅꯦ ꯅꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯐꯔꯛꯑꯣꯏꯗꯧꯔꯤꯅꯦ ꯅꯌꯥ ꯅꯨꯄꯥ ꯊꯤꯔꯤꯉꯩꯗ ꯏꯁꯨ ꯅꯨꯄꯥꯗꯣ ꯀꯔꯥꯏꯗ ꯆꯠꯂꯤ ꯀꯔꯤ ꯇꯧꯔꯤꯒꯁꯦ ꯑꯃꯠꯇ ꯈꯪꯂꯝꯂꯔꯣꯏꯅꯦ ꯍꯥ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯤ ꯀꯔꯥꯏ ꯆꯠꯈꯤ ꯃꯣꯏ ꯃꯄꯥ ꯃꯃꯥꯟꯅꯕ ꯇꯣꯟꯖꯥꯎꯒꯤ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯐꯥꯔꯣꯅꯤ ꯍꯥꯏꯔꯝꯕꯅꯤ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨꯁꯨꯋꯣ ꯏꯆꯥ ꯅꯨꯄꯥꯁꯦ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯑꯃꯨꯛꯇ ꯁꯦꯟꯅꯍꯧꯁꯤ ꯅꯠꯇ꯭ꯔꯗꯤ ꯒꯟꯖꯥꯗ ꯂꯩꯆꯨꯕ ꯌꯨꯗ ꯂꯩꯆꯨꯕ ꯃꯤꯗꯧꯅ ꯑꯃꯨꯛ ꯇꯧꯈꯤꯗꯅꯀꯣ ꯍꯣꯏ ꯑꯩꯅꯦ ꯀꯧꯔꯒꯦꯍꯦ ꯃꯃꯥ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯊꯥꯖꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯄꯟꯈꯤꯗ꯭ꯔꯦ ꯃꯆꯥꯅꯨꯄꯥꯕꯨ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯈꯤꯗꯅꯕ ꯀꯣꯏꯁꯦꯟ ꯁꯦꯟꯅꯖꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯊꯥꯖꯗꯤ ꯊꯥꯕꯜꯕꯨ ꯅꯨꯡꯁꯤꯕꯅ ꯊꯥꯕꯜꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯕꯜꯗꯤ ꯊꯥꯖ ꯂꯨꯍꯣꯡꯗꯧꯔꯦ ꯅꯨꯄꯥꯅ ꯌꯦꯡꯕ ꯂꯥꯛꯑꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯊꯥꯕꯜꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯤꯕꯁꯦ ꯃꯥ ꯑꯩꯕꯨ ꯋꯥꯔꯧꯔꯕ ꯖꯥꯠꯂꯥ ꯑꯗꯨꯒ ꯊꯥꯕꯜꯅ ꯂꯥꯛꯇ꯭ꯔꯒ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯏꯃꯥꯒꯤ ꯊꯥꯖ ꯂꯥꯛꯑꯣꯅꯦ ꯏꯃꯥꯒ ꯀꯩꯊꯦꯜ ꯊꯣꯛꯂꯨꯁꯤꯅꯦ ꯂꯥꯛꯑꯣ ꯅꯄꯥꯒ ꯏꯕꯨꯡꯉꯣꯒ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯅ ꯍꯥꯜꯂꯅꯤ ꯏꯁꯨꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯃꯥꯟꯈ꯭ꯔꯦꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯍꯦꯛ ꯍꯩꯄꯥ ꯁꯥꯕꯗꯒꯤꯅꯤ ꯏꯁꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯏꯁꯨ ꯏꯃꯥꯅ ꯀꯩꯊꯦꯜ ꯆꯠꯅꯕ ꯍꯥꯏꯔꯤꯁꯦ ꯆꯠꯂꯨꯁꯨꯗꯅ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯁꯤꯜꯂꯕꯗꯤ ꯋꯥꯈꯜ ꯊꯣꯛꯂꯔꯣꯏ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯔꯣꯏꯅꯦ ꯆꯠꯂꯨ ꯀꯩꯊꯦꯜꯗ ꯊꯣꯛꯂꯒ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯑꯩꯕꯨ ꯏꯃꯥꯒ ꯀꯩꯊꯦꯜꯗ ꯊꯣꯛꯂꯒ ꯊꯥꯕꯜ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯕꯅ ꯐꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯃꯥ ꯎꯗꯕꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯊꯥꯕꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯕꯜꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯃꯇꯝꯁꯤꯗꯗꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯤꯕꯗꯤ ꯃꯥꯕꯨ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯌꯥꯝꯅ ꯃꯥꯅ ꯋꯥꯔꯧꯈ꯭ꯔꯕ ꯖꯥꯠꯂꯅꯦ ꯊꯥꯖ ꯅꯪꯕꯨ ꯇꯜꯂꯦ ꯍꯥꯏꯔꯤꯔꯣ ꯏꯃꯥ ꯑꯩ ꯂꯥꯛꯀꯦ ꯂꯥꯛꯑꯣ ꯏꯆꯥꯕꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯆꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ
ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯄꯣꯊꯥꯍꯧꯔꯒꯦꯔꯣ? ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ. ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯆꯠꯁꯤ. ꯅꯄꯥꯗꯨꯕꯨ ꯀꯔꯤ ꯉꯥꯕꯨ ꯆꯥꯅꯤꯡꯕꯖꯥꯠꯅꯣꯅꯦ? ꯉꯥꯗ ꯍꯥꯏꯂꯤ. ꯏꯃꯥꯗꯤ ꯑꯆꯝꯕ ꯏꯟꯁꯥꯡꯕꯨ ꯑꯣꯏꯅ ꯆꯥꯅꯤꯡꯂꯕꯅꯤ. ꯑꯗꯣ ꯏꯆꯥꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ? ꯏꯃꯥ, ꯑꯩꯗꯤ ꯏꯌꯥ ꯌꯥꯏꯌꯦ. ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯀꯩꯊꯦꯜ ꯌꯧꯔꯛꯂꯝꯃꯤ. ꯀꯩꯊꯦꯜꯗꯨꯗ ꯊꯥꯕꯜꯒ ꯍꯦꯛ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯗꯨ ꯅꯨꯄꯤ ꯑꯃꯒ ꯄꯣꯠꯆꯩ ꯂꯩꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯥꯖꯅ ꯎꯔꯝꯃꯤ. ꯑꯁꯤꯗꯤ ꯊꯥꯕꯜꯒ ꯍꯦꯛ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯗꯨꯅꯤꯅꯦ. ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎ ꯃꯥꯜꯂꯤ. ꯊꯥꯕꯜꯁꯨ ꯁꯣꯏꯗ ꯂꯥꯛꯑꯝꯒꯅꯤ ꯑꯗꯨꯗꯤ. ꯊꯥꯕꯜꯗꯤ ꯎꯗꯦ. ꯀꯥꯏꯗ ꯂꯩꯈ꯭ꯔꯕ ꯖꯥꯠꯅꯣ? ꯅꯠꯇ꯭ꯔꯒ ꯂꯥꯛꯇꯕ ꯖꯥꯠꯂꯥ? ꯑꯩꯕꯨ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯊꯥꯕꯜꯒꯤ ꯃꯔꯝꯗ ꯍꯪꯂꯨꯕꯅ ꯐꯒꯗ꯭ꯔꯥ? ꯃꯃꯥꯟꯅꯕꯗꯨꯅ, ꯁꯤꯕꯨ ꯃꯔꯨꯞ ꯊꯥꯕꯜꯒꯤ ꯊꯥꯖꯗꯨ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯅꯦ. ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯁꯤꯅ? ꯑꯩꯁꯦ ꯊꯥꯕꯜ ꯑꯣꯏꯅꯒ ꯎꯔꯖꯥꯠꯂꯣ? ꯅꯨꯄꯤ ꯑꯃꯗꯨꯅ, ꯀꯅꯥꯗꯅꯣ ꯅꯪꯅ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯣ? ꯏꯃꯥ, ꯅꯨꯄꯤꯗꯅꯦ ꯃꯥꯅ ꯌꯦꯡꯂꯤꯁꯦ. ꯅꯨꯄꯤꯁꯤꯁꯨ ꯌꯦꯡꯉꯦ ꯍꯥꯏꯕꯅꯤ. ꯅꯪ ꯂꯩꯍꯧꯔꯒꯦꯔ ꯅꯪ? ꯉꯥꯏꯈꯣꯏ ꯅꯪꯁꯨ ꯑꯃꯨꯛꯇ. ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯊꯥꯕꯜꯅ ꯌꯧꯉꯥꯎꯈꯩ ꯅꯨꯡꯁꯤ ꯍꯥꯏꯕ ꯊꯥꯖ ꯍꯥꯏꯕꯗꯣ. ꯑꯣ, ꯑꯁꯤ ꯑꯣꯏꯔꯦ. ꯃꯁꯛꯀ ꯌꯥꯝ ꯅꯨꯡꯁꯤꯅ. ꯑꯗꯣ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯒꯤ ꯊꯥꯕꯜꯗꯣ ꯉꯥꯎꯆꯠꯅꯔꯒ ꯂꯩꯔꯤꯗꯣ ꯍꯧꯖꯤꯛ. ꯍꯣꯏ, ꯑꯗꯨꯒꯤ ꯈꯜꯂꯨꯔꯕꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅꯕ ꯊꯥꯅꯤꯡꯉꯤ. ꯑꯩꯒꯤ ꯃꯔꯨꯞ ꯊꯥꯕꯜꯅ ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯕ. ꯑꯉꯥꯎꯕꯒꯨꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯔꯝꯕꯅꯤ. ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯗꯧꯔꯦ ꯀꯥꯏꯅ. ꯊꯥꯖ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯗ ꯑꯃꯨꯛ ꯂꯦꯞꯇꯅ ꯂꯩꯍꯧꯔꯤꯁꯤꯕꯣ? ꯂꯥꯛꯑꯣ, ꯏꯃꯥꯒ ꯉꯥ ꯌꯦꯡꯂꯨꯁꯤꯅꯦ. ꯏꯃꯥ, ꯉꯥꯗꯣ ꯅꯪ ꯑꯗꯨꯝ ꯂꯩꯔꯝꯃꯨ. ꯑꯩ ꯃꯤ ꯑꯃꯇ ꯎꯅꯔꯛꯀꯦ. ꯀꯅꯥꯅꯣꯅꯦ? ꯍꯣꯏ, ꯏꯃꯥꯁꯤꯗ ꯉꯥ ꯂꯩꯔꯨꯒꯦꯀꯣ ꯑꯗꯨꯗꯤ. ꯅꯨꯄꯤꯗꯨꯅ, ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇꯕꯨ ꯆꯪꯉꯛꯏꯅꯦ. ꯕꯥꯔꯇꯣꯟ ꯄꯨꯈꯨ ꯀꯥꯏꯅꯒ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯂꯥ? ꯊꯥꯖꯅ, ꯏꯕꯨꯡ, ꯊꯥꯕꯜꯗꯤ ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯕꯣ? ꯂꯥꯛꯇꯦꯅꯦ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯥ ꯍꯪꯂꯤꯕꯗꯤ? ꯑꯩ ꯃꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯅꯤꯡꯉꯤ. ꯎꯗꯕꯁꯨ ꯀꯨꯏꯔꯦ. ꯃꯥꯕꯨ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯕ꯭ꯔꯣ ꯏꯕꯨꯡ? ꯌꯥꯎꯗꯦꯗ. ꯑꯗꯨ ꯅꯪꯕꯨ ꯀꯔꯤ ꯊꯥꯗ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯨꯍꯣꯡꯕ ꯇꯥꯔꯒꯦ? ꯅꯨꯄꯤꯗꯨꯅ, ꯊꯥꯖ, ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯀꯟꯃꯜꯂꯤ. ꯑꯗꯨꯒꯅꯦ, ꯅꯪꯅ ꯅꯨꯄꯥ ꯆꯥꯝꯃ ꯍꯦꯟꯅ ꯂꯨꯍꯣꯡꯉꯁꯨꯅꯦ, ꯊꯥꯕꯜꯒꯨꯝ ꯅꯨꯄꯥꯗꯤ ꯅꯄꯨꯟꯁꯤꯗ ꯐꯪꯉꯣꯏ. ꯊꯥꯕꯜ ꯅꯪꯕꯨ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯖꯈꯤꯕꯅꯣ. ꯑꯗꯨꯒ ꯅꯪꯅ ꯊꯥꯕꯜꯕꯨ ꯃꯤꯔꯥꯏꯔꯒ ꯌꯨꯔꯥꯏ ꯆꯨꯕ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯗꯧꯔꯦꯌꯦ. ꯇꯥꯕꯗꯅꯦ ꯅꯣꯛꯄ ꯅꯣꯛꯅꯤꯡꯉꯤ. ꯑꯩ ꯚꯥꯞ ꯑꯃ ꯇꯥꯗ꯭ꯔꯤ ꯁꯣꯝꯒꯤ ꯋꯥꯗꯣ. ꯑꯗꯨꯒ ꯑꯩ ꯂꯨꯍꯣꯡꯗꯧꯔꯦꯗꯤ ꯊꯥꯕꯜꯗ ꯀꯅꯥꯅ ꯍꯥꯏꯒꯦ? ꯑꯗꯨꯒꯤꯔꯣ ꯊꯥꯕꯜꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯗ꯭ꯔꯤꯕꯁꯦ? ꯏꯕꯨꯡ, ꯑꯁꯦꯡꯕ ꯄꯥꯎ ꯈꯪꯗꯅ ꯑꯩꯕꯨ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯅ ꯍꯦꯛꯇ ꯊꯥꯖꯔꯒ ꯊꯥꯕꯜꯅ ꯑꯩꯕꯨ ꯋꯥꯔꯧꯔꯕꯗꯤ ꯃꯥꯁꯨ ꯑꯁꯦꯡꯕ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯨꯄꯥꯗꯤ ꯅꯠꯇꯦ ꯍꯥꯏꯅ ꯑꯩꯅ ꯂꯧꯏ. ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯍꯥꯏꯈꯤꯒꯦ? ꯆꯤꯟꯕꯥꯜꯁꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯤꯠꯌꯦꯡꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯥꯏꯈꯤꯕꯅꯤꯀꯣ. ꯊꯥꯖ, ꯅꯪ ꯅꯥꯔꯤꯕ ꯋꯥꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦ? ꯅꯪ ꯂꯨꯍꯣꯡꯂꯨꯏꯀꯣ? ꯑꯁ, ꯑꯩꯈꯣꯏꯗꯤ ꯅꯪ ꯂꯨꯍꯣꯡꯗꯧꯔꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯥꯕꯜꯗꯣ ꯉꯥꯎꯆꯠꯅꯔꯒ ꯂꯩꯔꯤꯕꯅꯤꯅꯦ. ꯃꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯗꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯅꯨꯄꯤ ꯑꯃꯒ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯇꯧꯔꯤꯕꯅꯤ. ꯊꯥꯖꯗꯨ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯩ. ꯑꯗꯨꯒ ꯃꯣꯏꯒꯤ ꯋꯥꯔꯤꯗꯨ ꯃꯃꯥꯗꯤ ꯃꯁꯤ ꯑꯃꯗꯒꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯇꯥꯔꯝꯃꯤ. ꯃꯃꯥꯟꯅꯕꯗꯨꯅ, ꯀꯞꯈ꯭ꯔꯤꯅꯤ ꯊꯥꯖꯁꯤꯗꯤ. ꯅꯨꯄꯤꯗꯨꯅ, ꯀꯅꯥꯅ ꯅꯣꯏꯗ ꯊꯥꯖ ꯂꯨꯍꯣꯡꯗꯧꯔꯦꯅ ꯍꯥꯏꯔꯛꯏꯅꯣ? ꯑꯩꯈꯣꯏꯗꯤ ꯊꯥꯖꯁꯦ ꯌꯥꯝ ꯂꯥꯟꯅ ꯈꯜꯂꯨꯔꯒ ꯃꯥꯗꯤ ꯃꯔꯥꯜꯁꯨ ꯀꯩꯁꯨ ꯂꯩꯔꯝꯗ꯭ꯔꯦ. ꯃꯥꯅ ꯊꯥꯕꯜ ꯅꯨꯡꯁꯤꯕꯒꯤꯁꯨꯅꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯉꯛꯑꯒ ꯊꯥꯕꯜ ꯍꯪꯉꯤꯁꯦ. ꯊꯥꯖꯅ ꯊꯥꯕꯜ ꯅꯨꯡꯁꯤꯔꯝꯗ꯭ꯔꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯛꯑꯝꯃꯣꯏ ꯑꯩꯈꯣꯏꯗ. ꯊꯥꯖ, ꯀꯞꯀꯅꯨꯁꯦ. ꯑꯩꯈꯣꯏꯅ ꯊꯥꯕꯜꯗ ꯅꯪꯒꯤ ꯑꯁꯦꯡꯕ ꯋꯥꯗꯣ ꯍꯥꯏꯒꯦ. ꯁꯤ ꯀꯞꯀꯅꯨꯁꯦ. ꯃꯃꯥꯟꯅꯕꯗꯨꯅ, ꯑꯩꯈꯣꯏꯁꯨ ꯀꯃꯥꯏꯅ ꯊꯥꯖꯔꯣꯏꯗꯣꯏꯅꯣ? ꯅꯣꯡꯃ ꯊꯥꯕꯜꯒ ꯑꯩꯒꯅ ꯊꯥꯖꯍꯣꯏꯗ ꯂꯥꯛꯄꯗ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯅ ꯍꯥꯏꯔꯛꯄꯅꯤ. ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯒ ꯈꯔ ꯑꯍꯜ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯒꯁꯨ ꯊꯥꯖꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ. ꯃꯤꯅ ꯍꯥꯏꯕꯗ ꯅꯨꯄꯥꯗꯣ ꯊꯥꯖꯒ ꯂꯨꯍꯣꯡꯗꯧꯔꯤꯕ ꯅꯨꯄꯥꯅꯤ. ꯑꯗꯨꯒꯤ ꯊꯥꯖꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯆꯥꯛ ꯀꯧꯕꯅꯤ ꯀꯥꯏꯅ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯔꯛꯈꯤꯕꯅꯤꯅꯦ. ꯃꯇꯝꯗꯨꯗꯗꯤ ꯊꯥꯖꯁꯨ ꯊꯥꯕꯜꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯇꯦꯗꯣ. ꯀꯣꯏꯂꯣꯠ ꯂꯣꯠꯇꯅ ꯂꯩ. ꯑꯗꯨꯕꯨ ꯐꯔꯦ, ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯋꯥ ꯑꯃ ꯈꯪꯂꯕꯅꯤꯅ ꯂꯥꯎꯁꯦ, ꯏꯕꯥꯅꯤ ꯌꯥꯝ ꯊꯨꯅꯂꯁꯤ. ꯅꯠꯇ꯭ꯔꯗꯤ ꯊꯥꯕꯜꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯣ ꯑꯃꯨꯛ ꯂꯦꯞꯁꯤꯜꯂꯝꯗꯅꯕ. ꯊꯥꯖ, ꯀꯞꯀꯅꯨꯀꯣ. ꯑꯩꯈꯣꯏꯁꯨ ꯈꯪꯗꯕꯒꯤ ꯇꯧꯕꯅꯤ. ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦ. ꯑꯗꯨꯒ ꯊꯥꯕꯜꯗꯅꯦ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯅ ꯇꯝꯂꯨꯔꯒꯦ. ꯆꯠꯂꯦ ꯊꯥꯖ. ꯃꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯦ. ꯊꯥꯖꯁꯨ ꯃꯃꯥꯒ ꯌꯨꯝꯗ ꯉꯥ ꯂꯩꯗꯨꯅ ꯍꯜꯂꯛꯂꯦ. ꯊꯥꯖꯒꯤ ꯃꯄꯥꯒ ꯃꯧꯄꯥꯒꯁꯨ ꯌꯨꯝꯗ ꯀꯥꯔꯛꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡ
ꯃꯃꯥꯅ ꯃꯄꯥꯗ ꯃꯆꯥꯅꯨꯄꯤ ꯊꯥꯖꯒ ꯊꯥꯕꯜꯒꯤ ꯋꯥꯔꯤ ꯄꯨꯡꯕ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯃꯄꯥꯅ ꯇꯥꯔꯒ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯋꯥꯈꯜ ꯃꯨꯟꯅꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯆꯌꯣꯜ ꯑꯃꯃꯨꯛ ꯐꯥꯔꯛꯂꯤ, ꯑꯗꯨꯕꯨ ꯊꯥꯕꯜꯒꯤ ꯄꯥꯎꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯅ ꯇꯥꯕ ꯐꯪꯗ꯭ꯔꯤ꯫ ꯑꯗꯨꯅ ꯊꯥꯖꯗꯨ ꯍꯦꯟꯅ ꯄꯥꯈꯠꯄ ꯍꯦꯜꯂꯛꯂꯝꯃꯤ, ꯊꯥꯕꯜꯗꯨ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈꯤꯗꯧꯔꯕ꯭ꯔꯥ ꯍꯥꯏꯅ꯫ ꯅꯣꯡꯃꯗꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯥꯖꯥꯎ, ꯅꯪꯕꯨ ꯀꯦꯔꯒ ꯂꯩꯌꯨꯅꯦ, ꯃꯤ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤꯅꯦ꯫ ꯃꯃꯥ, ꯅꯆꯥꯅꯨꯄꯤꯗꯣ ꯃꯐꯤ ꯃꯔꯣꯜꯒ ꯑꯍꯟꯕꯗꯣ ꯁꯦꯠ ꯆꯥꯗꯅ ꯂꯩꯌꯨ ꯍꯥꯏꯌꯨꯅꯦ꯫ ꯃꯄꯨꯅ: ꯀꯔꯤꯅꯣ ꯉꯁꯤ ꯅꯆꯥꯒ ꯅꯃꯧꯒꯅ ꯇꯧꯔꯤꯕꯁꯤꯕꯨ ꯃꯃꯥ? ꯑꯁ, ꯈꯪꯖ ꯂꯥꯛꯆꯗꯦꯗ ꯍꯅꯨꯕ ꯑꯩ, ꯉꯁꯥꯏ ꯑꯌꯨꯛꯇꯩꯅꯤ ꯃꯣꯏꯅꯤꯅ ꯇꯧꯔꯤꯁꯤ꯫ ꯍꯟꯗꯛꯅ ꯀꯔꯝꯕ ꯖꯨꯠ ꯆꯥꯗꯕ ꯏꯃꯨꯡꯒꯤ ꯍꯥꯏꯅꯕ ꯂꯥꯛꯇꯣꯏꯅꯣ ꯈꯪꯗꯦꯅꯦ꯫ ꯍꯟꯗꯛꯀꯅꯦ ꯏꯁꯨꯅ ꯌꯥꯗꯕ ꯊꯕꯛ ꯍꯦꯛ ꯇꯧꯔꯕ ꯃꯣꯏꯅꯤꯁꯤ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯗꯧꯅꯤ꯫ ꯃꯧꯄꯥ ꯅꯨꯄꯥꯅ: ꯑꯩꯒꯤꯕꯨ ꯑꯍꯥꯎ ꯑꯊꯨꯝ ꯈꯔ ꯌꯥꯝꯅ ꯆꯥꯎꯔꯒ ꯂꯣꯏꯔꯦ꯫ ꯁꯦ ꯁꯅꯥꯒꯁꯦ ꯁꯤꯖꯤꯜꯂꯨꯁꯦ, ꯅꯄꯥꯅ ꯏꯆꯥꯒꯤ ꯁꯥꯕꯤꯕꯅꯤ, ꯍꯥꯟꯅꯒꯤꯗꯣ ꯐꯖꯗ꯭ꯔꯦ ꯍꯥꯏꯗꯅ꯫ ꯏꯃꯥ, ꯑꯩ ꯇꯜꯂꯤꯀꯣ, ꯑꯩ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯖꯈꯤꯁꯅꯤꯍꯦ꯫ ꯍꯩ, ꯇꯥꯅꯤꯡꯗꯦ, ꯁꯠ ꯂꯣꯏꯁꯤꯜꯂꯨꯀꯣ꯫ ꯍꯩꯃꯥ, ꯃꯤꯗꯤ ꯂꯥꯛꯄꯨ ꯂꯥꯛꯏꯅꯦ꯫ ꯏꯃꯥ ꯄꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯎꯀꯣ꯫ ꯃꯄꯨꯅ: ꯁꯣꯏꯗꯅꯃꯛꯀꯤ ꯆꯩꯁꯤ ꯆꯥꯔꯅꯤꯁꯦ꯫ ꯃꯧꯄꯥ ꯅꯨꯄꯥꯅ: ꯃꯤ ꯌꯥꯝꯃꯤꯍꯦ ꯑꯕꯣꯛ, ꯊꯣꯡꯒꯥꯜꯗ ꯅꯨꯄꯤ ꯃꯌꯥꯝ ꯃꯀꯣꯛꯇ ꯀꯩꯀꯩꯅꯣ ꯄꯨꯔꯒ ꯑꯩꯈꯣꯏꯗ ꯆꯪꯉꯛꯏ꯫ ꯍꯥ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯣꯏꯅꯤꯅ ꯇꯧꯔꯤꯁꯦ ꯏꯁꯨ ꯅꯨꯄꯤꯅ ꯋꯥꯅꯅꯕꯅꯤꯅꯦ꯫ ꯃꯆꯥꯁꯤꯅ ꯀꯔꯤ ꯄꯥꯝꯃꯤ ꯀꯔꯤ ꯄꯥꯝꯗꯦꯒ ꯍꯪꯗꯕꯤꯗ ꯃꯣꯏꯅ ꯄꯣꯛꯂꯕꯅꯤꯅ ꯀꯨꯁꯤꯔꯥꯁꯤ ꯌꯥꯝ ꯇꯧꯔꯦꯕ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯃꯌꯨꯝꯗꯨꯅ ꯄꯨꯔꯛꯂꯤꯕ ꯑꯍꯥꯎ ꯑꯊꯨꯝ ꯐꯤꯔꯣꯜꯗꯨꯅ ꯊꯥꯖꯒꯤ ꯏꯃꯨꯡꯗꯨ ꯄꯤꯛ ꯍꯦꯛ ꯊꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯃꯥꯒꯤ ꯀꯥꯗ ꯍꯦꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯨꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯊꯥꯖꯕꯨ ꯊꯦꯝꯗꯨꯅ ꯍꯔꯥꯎꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯀꯣꯟꯕꯗ ꯅꯨꯄꯤ ꯑꯃ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯎꯕꯗ ꯊꯥꯖ ꯀꯞꯄ ꯈꯪꯂꯦꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯏꯉꯛꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯤ ꯑꯇꯩ ꯀꯅꯥꯒꯤ ꯅꯠꯇꯦ, ꯊꯥꯕꯜꯒꯤ ꯃꯃꯥ ꯃꯄꯥꯅꯤ, ꯃꯗꯣꯝꯆꯥ ꯃꯌꯥꯝꯅꯤ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯅꯣꯡꯃ ꯀꯩꯊꯦꯜꯗ ꯊꯦꯡꯅꯈꯤꯕ ꯃꯃꯥꯟꯅꯕꯒꯤ ꯅꯨꯄꯤꯗꯨꯅꯤ꯫ ꯃꯄꯨꯅ: ꯀꯔꯤꯅꯣꯅꯦ, ꯏꯁꯨ ꯅꯨꯄꯤꯁꯤꯅ ꯉꯁꯥꯏꯈꯩꯗꯤ ꯊꯦꯝꯕ ꯌꯥꯗꯅ ꯀꯞꯇꯨꯅ ꯂꯩꯔꯝꯂꯒ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯑꯁꯨꯛ ꯌꯥꯝ ꯍꯔꯥꯎꯔꯤꯁꯤꯕꯣ? ꯅꯁꯨ ꯅꯨꯄꯤꯁꯤ ꯋꯥꯕ ꯍꯦꯃꯟꯗꯅ ꯉꯥꯎꯗꯧꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯄꯨꯅ: ꯏꯕꯨꯡꯉꯣ, ꯅꯣꯏ ꯅꯇꯩ ꯅꯥꯎ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯕꯥꯕꯥ, ꯀꯩꯁꯨ ꯇꯧꯗꯦꯕ꯫ ꯏꯁꯨ ꯅꯨꯄꯤꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ, ꯌꯥꯝ ꯊꯨꯅ ꯑꯃꯥꯏꯕ ꯑꯝꯇ ꯀꯧꯔꯨꯁꯣ꯫ ꯃꯣꯏ ꯃꯌꯥꯝꯗꯣ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯏꯁꯨ ꯅꯨꯄꯤꯁꯦ ꯃꯃꯣꯟꯇ ꯑꯗꯨꯝ ꯅꯣꯛ ꯂꯩꯔꯦꯃꯤ꯫ ꯀꯔꯤꯅꯣ ꯏꯃꯥꯒ ꯄꯥꯁꯤꯒꯅ ꯈꯜꯂꯤꯕꯁꯤꯕꯣ? ꯅꯁꯨ ꯅꯨꯄꯤꯅ ꯀꯞꯄꯁꯨ ꯁꯥꯎꯏ, ꯍꯔꯥꯎꯔꯁꯨ ꯁꯥꯎꯏ, ꯁꯤ ꯌꯧꯔꯕꯗꯤ ꯑꯩꯈꯣই ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯈꯪꯗ꯭ꯔꯦꯗ, ꯏꯁꯨ ꯅꯨꯄꯤ꯫ ꯃꯕꯣꯛ, ꯅꯁꯨ ꯅꯨꯄꯤꯗꯣ ꯂꯥꯏ ꯅꯨꯡꯁꯤꯠꯀ ꯆꯪꯕ꯭ꯔꯣ ꯑꯝꯇ ꯌꯦꯡꯉꯨꯁꯤꯅꯦ꯫ ꯄꯨꯄꯨ, ꯑꯕꯣꯛ, ꯑꯩ ꯀꯩꯝ ꯇꯧꯗꯦ꯫ ꯉꯁꯥꯏ ꯂꯥꯛꯑꯝꯃꯤꯕ ꯃꯤꯁꯤꯡꯗꯣ ꯑꯩꯒꯤ ꯊꯥꯕꯜꯒꯤ ꯃꯃꯥꯍꯣꯏꯅꯤ꯫ ꯊꯥꯕꯜꯅ ꯑꯩ ꯍꯥꯏꯅꯕ ꯂꯥꯛꯏꯅꯦ ꯍꯥꯏꯕ꯫ ꯍꯥ, ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯀꯔꯤꯒꯤ ꯍꯥꯏꯗ꯭ꯔꯤꯅꯣꯅꯦꯍꯦ? ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯐꯕ ꯅꯨꯃꯤꯠ ꯂꯦꯞꯅꯗꯨꯅ ꯊꯥꯖꯒ ꯊꯥꯕꯜꯒꯗꯨ ꯌꯥꯝ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯥꯕꯜꯒ ꯊꯥꯖꯒꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅꯁꯨ ꯄꯥꯟꯈꯤꯔꯝꯃꯤ꯫